Online Manipur YouTube channel swing bir mayam pum nong po amukah na taram nok seri han mediam na maru ipa pau amma de thamjage pungni phuni pan gi general strike mayam na sogatu na mapung phana sathari rapid action force ki gari sing amadi police ki gari sing mamai leiduna halankre Manipur district ki special commando kangbu na phajin ki khulnga ko khunja volunteer manga condition amata yauduna thadu kadabani hain Manipuri lengak ta dabi tawduna September tarag ni pan amadi tarag mapan lon la bahing yaidegi hauna satharagli pungni phuni pan gi Manipur pumba ko khiba general strike ki khongjang asigi numit nini suba ngasi sumai pak na general strike asi Manipur ki tampak ki mafam khuding da sathari general strike asina maram oiduna ngasi Manipur ki konung oiribu khoiram balkaithen kana khide imphal manung amadi akoi bada leiriba dukan amata thong hangna khide General strike asina moram oiduna lalon itiki thabuk pumba lepna ki bank amadi school sing thong hangna khide secretariat office natana sarkar gi loisang ayamba office kana khide lambi da mi satna khide tangai fadana ana ek lining laison mai ising amadi I pawgi mari le mi ising khakta maksa thok sasin tawba ya hanki general strike asina Thawbal district Kaksing district Bisnupur district Imphal isna sing badal leiriba kaithen sing da amata kana khide dukan sing thongdo na ki general strike saugat pa masing yam laba nupa nupi sing lambi da thoktuna uwa faijinduna gari tayar mai thaduna lambi mai de famjin duna mioi amata chathok chasin tawbai han khide general strike asigi saruk amoine Imphal west ki singjamai mai kai desu lamdam adum gi masing yam labu nupi oi bising thoraktuna singjamai parking da lambi thingbagi khongjing chingsin ki sarak adu danga se ayuk pung taragam na tararum taba matam da rapid action force RAF amadi Manipur police ki gari khara lakpada singjamai parking da masing yam labu nupi sing na thingduna thamki athing baduna maram oiduna RAF ki personal sing na tonglakpa gari ahum amadi Manipur police ki personal sing na tongba gari sing adu mamai leiduna haranke thodok asiga mari leina singjamai apun banupi lup ki joint secretary thongam ongpi inausana phongdok khibadi khungak liba khunja volunteer manga fazin ki badu condition amata yauduna thadu kadabani haina numini chupna miyamna general structure tharakpa asida lenga kasina tasin usina dan laithokli basi pen da fawi mama laiba kanna thorak liba volunteer manga bu lanai tahan ba yaning de lengak na mana buming thambiu mahakna makhata na phongdo kibada cookie singna tengnopol kangpok pida amadi surasan purda lengak ki mayok ta sangsin ba khungjang kaya da central force Manipur police na singba na makhoi gi mathakta mob bomb amadi tear gas amata kapte cookie singna Taubatan lengak na kari mata haini yengduna laithoi tampaki lamdadi miyamna democratic oiba khungjing singsin bada RAF Manipuri police ki kangbuna masing khangdana tear gas amadi mob bomb kapsin duna tankhai loinana asok apan kaya manang hali maram aduna fazin kiba khulngak po volunteer manga adugi mathakta kari gumba ek amata panbe yaroi condition amata yauduna thadu kadamani thadurak taba tarbadi makhatana Manipur da ahum suba nupi lan gi khungjing landam sigi nupi oi bising na haurakani haibasi lengak na khangjin ba fai haiki aduga mathang gabdares na tangkhun naga long warns the unwarranted acts of cookie militants. The TNN strongly condemns and reiterated its warning against the unexpected and the unwarranted acts of stopping, threatening of the innocent commuters and passengers, and the intimidating of workers engaged in restoration repairing works along the Imphal Ukhrul route by fully armed cookie militants. Aduga mathangi updates na naga customary logi makhada yana purakre cookie sing na lupa lakh ani kongadauri IT road ki chalwa area da thasi ki mangada rianglong khun gi hanagi chairman Juima hengam poko wame mabu sen gi demand da kyare gi kadar kharna phu chai khiba gi thodok ki matang da naga customary logi makhada yasin na purakre hairi Juima hot ngam pogi maikai da liangmai naga council amasung UNC gi mihutching aduga ke are gi maikai da ku ki NP kangpok pem sung Sadar Hills Chiefs Association gi mihutching saruk yaduna thasi gi tara nipan da pham khiba mi pham amada nak ani gi marakta yana purakibani hairi nakal ani gi marakta pham khiba mi pham aduna naga customary logi makhada aroiba yana bagi thoram thasi gi kun ga tarukta chawang kining khunda pangthok lagani hairi yana khiba wafam gi ahan bada hairi numit asita ke are gi maikai gi Juima hot ngam pogi asok palaying ba amadi atay amang ata thokiba adugi compensation oina lupa lakh ani numit asida khuchin naba ani subu pham da IT road paring da leiriba naga gi khunja sing da KRA gi maikai da gi makhal amata gi tax law da ba hairiba asigi thajaba cheron KRA gi maikai da gi numit asida puthokpa haiba asini haina cherol amada phongdorakli ningsing ba ya badi thasi gi manga da Juima hangang pawna mahaki imung manung gi mioi single loina na Imphal da lakpa gi lambi da chalwa area da KRA gi kadarni haina saktak sa mioi kharna sel gi demand tawbaga loina na mahakpu phu chaiba tawkhibani hairi video sing bibagi damakta mayam pum nang puam mukhanna thagachari anoba update ki damakta online Manipur YouTube channel asibu nungsibiduna subscribe to biramo. Thank you so much.